ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯤꯡꯅꯨꯡꯈꯣꯛꯀꯤ ꯍꯤꯡꯆꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯊꯣꯏꯕꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯃꯥ ꯊꯥ ꯁꯅꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯏ, "ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯒ ꯂꯥꯛꯂꯤꯕꯗꯤ? ꯀꯅꯥꯅ ꯏꯆꯥꯗ ꯐꯨꯔꯛꯏꯅꯣ?" ꯊꯣꯏꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯤ, "ꯃꯤꯅ ꯐꯨꯕ ꯅꯠꯇꯦ, ꯑꯩ ꯀꯤꯕꯒꯤ ꯃꯊꯟꯇ ꯀꯞꯄꯅꯤ." "ꯍꯥ? ꯀꯤꯕꯒꯤꯅꯦ ꯍꯥꯏꯕ? ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ." ꯊꯣꯏꯕ ꯃꯈꯨꯠ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯤꯟꯗꯨꯅ, "ꯑꯕꯣꯛ ꯄꯤꯁꯛꯅ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ, ꯑꯩꯗꯤ ꯀꯤꯖꯩ꯫ ꯑꯩꯈꯣꯏ ꯆꯤꯡꯌꯥꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏ, ꯑꯉꯥꯡ ꯐꯥꯔꯒ ꯆꯥꯊꯣꯛꯑꯦ ꯍꯥꯏ, ꯑꯗꯨ ꯀꯤꯖꯕꯒꯤ ꯀꯞꯄꯤꯅꯦ." ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯁꯅꯥꯅ, "ꯑꯦ, ꯑꯕꯣꯛꯅ ꯋꯥꯔꯤ ꯂꯤꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯀꯤꯗꯨꯅ ꯀꯞꯂꯤꯕꯅꯣ? ꯑꯁꯦꯡꯕ ꯂꯩꯕꯁꯨ ꯅꯠꯇꯦ. ꯑꯕꯣꯛꯅ ꯑꯉꯥꯡ ꯃꯌꯥꯝ ꯈꯣꯝꯖꯤꯟꯗꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯔꯤꯕꯅꯤ. ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯅꯠꯇꯤꯌꯦ." ꯊꯣꯏꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯃꯤ. "ꯅꯠꯇꯦ, ꯋꯥꯔꯤ ꯅꯠꯇꯦ ꯍꯥꯏ, ꯑꯁꯦꯡꯕꯒꯤꯅꯦ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯆꯤꯡꯅꯨꯡꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏ. ꯋꯥꯔꯤ ꯇꯥꯕ ꯆꯦꯆꯥꯎꯕꯤ ꯍꯣꯏꯁꯨ ꯀꯞꯄꯤꯅꯤ. ꯑꯩ ꯃꯊꯟꯇ ꯀꯞꯄꯁꯨ ꯅꯠꯇꯅ." "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯣ ꯏꯃꯥꯅ ꯅꯪꯒꯤ ꯆꯔꯥ ꯋꯥꯅꯅꯕ ꯆꯥꯛꯇꯣ ꯈꯥꯛꯑꯒ ꯊꯝꯃꯝꯃꯅꯤ, ꯆꯥꯊꯣꯛꯎꯔ ꯂꯥꯛꯑꯣ." "ꯏꯃꯥꯅꯦ, ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ. ꯆꯥꯕꯒꯤꯗꯤꯅꯦ ꯀꯤꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯗꯕꯅꯤ." "ꯆꯥꯒꯦ. ꯑꯩ ꯆꯥꯛ ꯂꯥꯝꯃꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯕꯨ ꯁꯪꯕꯤꯌꯨꯀꯣ. ꯏꯇꯣꯝꯇ ꯂꯩꯕꯗꯤ ꯀꯤꯖꯩ. ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯒ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯗꯨꯅ ಚಾಖಿನಿ." ꯊꯥꯁꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯆꯨꯝꯕꯅꯤ. ꯈꯔ ꯑꯃꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅꯩ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯅꯤ, ꯆꯤꯜꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ. ꯃꯤꯅ ꯍꯥꯏꯕ ꯇꯥꯗꯕ ꯀꯤꯕ ꯈꯪꯗꯕ ꯅꯍꯥ ꯀꯌꯥꯗꯤ ꯑꯈꯤ ꯑꯈꯪ ꯂꯩꯇ ꯆꯤꯡ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯆꯠꯅꯈꯤ. ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯈꯤꯕꯗ ꯃꯁꯤꯡ ꯁꯨꯅ ꯍꯜꯂꯛꯇꯕꯒꯤ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯄꯤꯁꯛ ꯆꯩꯁꯨ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯀꯣꯕꯤ ꯐꯨꯜ ꯑꯗꯨ ꯀꯛꯇꯨꯅ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ. ꯑꯍꯜ ꯑꯣꯏꯔꯕꯤ ꯄꯤꯁꯛ ꯃꯊꯟꯇꯅꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ. ꯌꯨꯝꯊꯪꯅꯕ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯏ. "ꯑꯕꯣ, ꯀꯣꯕꯤ ꯍꯦꯛꯏꯔꯣ? ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯟꯗꯣꯏꯔꯣ?" ꯄꯤꯁꯛ ꯀꯣꯕꯤꯗꯣ ꯀꯛꯅ ꯀꯛꯅ ꯈꯨꯝꯃꯤ. "ꯀꯩꯊꯦꯜꯗ ꯌꯣꯟꯒꯗꯧꯔꯤꯕꯅꯤ. ꯅꯪꯁꯨ ꯑꯕꯣꯛꯀ ꯆꯠꯂꯨꯁꯤꯔꯣ? ꯊꯕꯛ ꯀꯣꯝꯂꯕ꯭ꯔꯣ ꯅꯪꯕꯣ?" "ꯊꯕꯛꯄꯨꯗꯤ ꯂꯣꯏꯔꯝꯃꯦ ꯑꯕꯣ. ꯗꯣ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯕ ꯇꯥꯕ." "ꯊꯤꯗ, ꯃꯁꯤꯗꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯁꯤꯐꯥꯎꯕꯗ ꯍꯦꯛ ꯉꯥꯃꯨꯛ ꯂꯩꯌꯨ ꯍꯥꯏꯗꯀꯣ." ꯊꯣꯏꯅꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯂꯩꯁꯥꯕꯤ ꯐꯥꯔꯁꯨ ꯉꯥꯃꯨꯛ ꯂꯩꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯕꯣ. ꯂꯩꯁꯥꯕꯤꯗꯤ ꯉꯥꯃꯨꯛ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ?" "ꯍꯩ, ꯂꯩꯁꯥꯕꯤ ꯅꯣꯏꯒꯤ ꯉꯥꯃꯨꯛꯇꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ, ꯄꯥꯈꯪꯅ ꯂꯩꯒꯗꯕꯅꯤꯅꯦ." "ꯍꯣ, ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯥꯈꯪ ꯂꯩꯇ꯭ꯔꯦ ꯂꯩꯕꯤꯅꯕ, ꯑꯗꯨꯅꯅꯦ ꯄꯥꯈꯪ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯕꯣꯛꯅ ꯈꯔ ꯂꯩꯕꯤꯕ ꯇꯥꯔꯦ." ꯊꯣꯏꯅꯨ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯗꯨꯅ, "ꯑꯗꯣ ꯑꯕꯣꯛꯀꯤ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯂꯩꯔꯤꯕꯣ? ꯉꯔꯥꯡꯁꯨ ꯑꯩꯗꯤ ꯀꯥꯎꯗꯅ ꯁꯣꯛꯍꯧꯗ꯭ꯔꯦ." ꯄꯤꯁꯛ ꯃꯈ꯭ꯋꯥꯡ ꯅꯣꯟꯊꯗꯨꯅ ꯀꯣꯕꯤ ꯍꯦꯛꯂꯝꯕꯗꯒꯤ ꯆꯩꯁꯨꯗꯨꯅ ꯉꯥꯛꯂꯗꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ, "ꯍꯣꯏꯅꯦꯍꯦ, ꯑꯕꯣꯛꯁꯨ ꯀꯥꯎꯏꯅꯦ. ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯅꯪꯕꯨ ꯈꯔ ꯁꯣꯛꯑꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯩꯁꯨ ꯍꯦꯛ ꯀꯥꯎꯊꯣꯛꯏ." "ꯑꯗꯨꯗꯤ ꯑꯕꯣꯛꯁꯨ ꯀꯣꯕꯤ ꯍꯦꯛꯄ ꯂꯣꯏꯁꯜꯂꯣ. ꯑꯩ ꯏꯁꯤꯡ ꯁꯣꯛꯇꯣꯛꯑꯝꯃꯒꯦ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯀꯣꯕꯤ ꯌꯣꯟꯕ ꯆꯠꯅꯕ." ꯊꯣꯏꯅꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ. ꯄꯤꯁꯛ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯀꯣꯕꯤ ꯀꯛꯂꯤ. "ꯏꯁꯨꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯖꯔꯗꯅ. ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯩꯒꯤꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯍꯦꯛ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯂꯩꯇꯦ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯂꯥꯛꯏ. ꯄꯤꯁꯛꯅ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯀꯣꯕꯤ ꯑꯗꯨ ꯊꯣꯏꯅꯨꯅ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯏ. ꯊꯣꯏꯅꯨꯅ, "ꯑꯕꯣ, ꯍꯣꯔꯦꯟꯗꯤ ꯑꯩ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯝꯃꯒ ꯂꯥꯛꯇꯣꯏꯅꯤꯀꯣ." "ꯅꯪꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯀꯦ ꯍꯥꯏꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯀꯔꯤ ꯂꯩꯔꯒꯦ ꯏꯁꯨꯕꯣ?" "ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ, ꯑꯔꯨꯕꯁꯨ ꯅꯠꯇꯦ. ꯃꯤꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯆꯤꯡꯅꯨꯡꯈꯣꯛꯇ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯣ, ꯑꯩ ꯇꯥꯅꯤꯡꯉꯦꯕ." "ꯏꯁꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯗꯅ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯁꯨ ꯅꯣꯡꯃ ꯑꯕꯣꯛꯅ ꯂꯤꯔꯒ ꯂꯣꯏꯔꯦꯗꯅ." ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯁꯤꯜꯂꯛꯂꯤ. ꯄꯤꯁꯛꯅ ꯍꯦꯛ ꯍꯦꯛ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯤ ꯑꯗꯨꯅ, "ꯅꯁꯨ ꯅꯕꯣꯛ ꯑꯃꯨꯛ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯑꯦꯗꯅ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯕꯣꯛꯀꯤ ꯀꯣꯕꯤ ꯌꯣꯟꯕ ꯂꯥꯛꯏꯅꯦ." ꯊꯣꯏꯅꯨ ꯀꯣꯕꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯝꯃꯤ. "ꯕꯦꯝꯃ, ꯀꯣꯕꯤꯒꯤ ꯁꯦꯟꯗꯣ ꯁꯨꯅ ꯄꯤꯔꯛꯎꯀꯣ. ꯏꯁꯨꯒꯤ ꯉꯥꯃꯨꯛ ꯂꯩꯒꯗꯧꯔꯤꯕꯅꯤ."
ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯤ ꯐꯥꯎꯕꯗꯅꯦ ꯉꯥꯃꯣꯛ ꯂꯩꯌꯨ ꯍꯥꯏꯕ ꯂꯦꯞꯇꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯂꯩꯕꯤꯌꯨ ꯂꯩꯕꯤꯌꯨ ꯏꯅꯦꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯕꯗ ꯂꯣꯏꯅꯤ ꯍꯥꯏꯕꯒꯦ ꯊꯣꯏꯅꯨ ꯅꯠꯇꯅ ꯊꯣꯏꯅꯨ ꯅꯕꯣꯛꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯅꯪꯒꯤꯅꯦ ꯉꯥꯃꯣꯛꯇ ꯅꯠꯇꯦ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯨ ꯂꯩꯍꯜꯂꯨꯀꯣ ꯂꯩꯕꯤꯌꯦ ꯏꯃꯥꯕꯣ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯌꯥꯝ ꯐꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯐꯥꯔꯒ ꯊꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯌꯥꯗꯕꯩꯅꯤ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯅꯣꯛꯏ ꯄꯣꯌꯣꯟꯕꯤ ꯑꯗꯨꯅ ꯁꯦꯜ ꯃꯁꯤꯡ ꯊꯤꯗꯨꯅ ꯄꯤꯁꯛꯇ ꯄꯤꯔꯛꯂꯤ ꯄꯤꯁꯛꯁꯨ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯑꯆꯥ ꯑꯊꯛ ꯌꯣꯟꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯄꯤꯁꯛꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯈꯜꯂꯣꯗꯅ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ ꯊꯣꯏꯅꯨꯁꯨ ꯌꯣꯜꯂꯤꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯄꯥꯛꯊꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯅꯤ ꯀꯣꯛ ꯈꯜꯂꯤ ꯑꯗꯨꯒ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ ꯃꯁꯨ ꯃꯕꯣꯛ ꯑꯅꯤꯗꯨ ꯁꯣꯝꯗꯅ ꯂꯧꯁꯪ ꯑꯗꯨꯗ ꯐꯛ ꯑꯃ ꯈꯟꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯉꯥꯅꯨ ꯀꯟꯅ ꯊꯣꯡꯂꯤ ꯉꯝꯕꯅ ꯈꯥꯕꯩ ꯑꯗꯨꯅ ꯀꯟꯅ ꯑꯣꯠꯂꯤ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯅꯝꯁꯤ ꯈꯛꯇ ꯇꯥꯕꯗ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯎꯔꯤ ꯍꯥꯏꯕꯗꯨꯅꯤ ꯉꯥꯅꯨ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯕꯁꯤꯗ ꯑꯗꯨꯒꯤ ꯃꯊꯛꯇꯅꯦ ꯏꯇꯥꯎꯅ ꯑꯃꯨꯛ ꯊꯣꯡꯕꯅꯤꯗꯅ ꯑꯗꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯉꯥꯅꯨ ꯃꯅꯤꯡꯗꯨ ꯆꯥꯅꯤꯀꯣ ꯑꯩꯅ ꯉꯁꯥꯏ ꯄꯨꯟꯅ ꯈꯔ ꯆꯥꯎꯅ ꯍꯥꯞꯈꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯕ ꯊꯛꯄꯗ ꯆꯣꯞꯄ ꯍꯥꯏꯕꯗꯣ ꯅꯪꯇꯅꯤꯍꯦ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯈꯣꯏꯃꯨ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯁꯥ ꯃꯔꯣꯏ ꯑꯗꯨ ꯁꯥꯡꯅ ꯁꯥꯡꯅ ꯆꯥꯝꯊꯣꯛꯂꯒ ꯄꯤꯁꯤꯜꯂꯛꯏ ꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯨ ꯃꯅꯝ ꯃꯍꯥ ꯈꯔ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯥꯏꯈꯣꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯞꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯣꯏꯅ ꯊꯣꯡꯕꯗ ꯍꯥꯎꯇꯦ ꯍꯥꯏꯗꯣ ꯄꯪꯍꯥ ꯍꯥꯞꯆꯤꯟꯕꯩꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯕꯨ ꯊꯣꯡꯕ ꯊꯥꯛꯄ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯕ ꯅꯪꯕꯨ ꯊꯣꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯍꯥꯎꯅ ꯆꯥꯅꯅꯕ ꯍꯥꯏꯗꯅ ꯌꯥꯅꯤ ꯌꯥꯅꯤ ꯃꯌꯥꯝꯅ ꯍꯥꯎꯅ ꯑꯗꯨꯝ ꯂꯧꯈꯠꯄ ꯌꯥꯅꯅꯕ ꯅꯅꯥꯏ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯌꯥꯎꯗ ꯅꯥꯀꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯅꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯕ ꯊꯛꯄꯒ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯆꯤꯡꯅꯨꯡꯈꯣꯛꯇ ꯍꯤꯡꯆꯥꯕꯤ ꯂꯩ ꯃꯗꯨꯒꯤ ꯆꯤꯡ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤ ꯃꯥꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯖꯥꯠꯂꯣ ꯑꯩꯗꯤ ꯃꯗꯨ ꯌꯥꯝ ꯈꯪꯅꯤꯡꯉꯤꯅꯦ ꯍꯧꯖꯤꯛ ꯀꯔꯤꯗ ꯆꯥꯅꯔꯤꯒꯦ ꯁꯣꯝꯗ ꯃꯌꯥꯝꯁꯤꯅ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯁꯤꯗ ꯅꯪꯅ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯅꯍꯥꯟ ꯆꯤꯡꯗꯅꯦ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕꯗ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯦ ꯍꯥꯏ ꯍꯥꯏꯅꯔꯤꯁꯦ ꯑꯩꯁꯨ ꯊꯥꯖꯔꯝꯗꯕꯅꯤ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯁꯨ ꯊꯥꯖꯔꯛꯑꯦ ꯍꯥꯏꯕ ꯊꯝꯕꯧꯅ ꯏꯁ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯔꯛꯑꯦ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦꯀꯣ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯐꯝꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯤꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯦꯡꯕꯩꯅꯤ ꯃꯤꯅꯣꯏꯕ ꯃꯥꯡꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯃꯔꯣꯟꯅꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯉꯔꯥꯡ ꯆꯠꯂꯒ ꯊꯤꯕ ꯌꯥꯎꯔꯨꯏ ꯍꯥꯏꯅꯩ ꯉꯝꯕꯅ ꯍꯣꯏ ꯌꯥꯔꯦꯁꯦ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯗꯣ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯆꯥꯅꯅꯕ ꯍꯥꯟꯅ ꯑꯝꯇ ꯇꯧꯁꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯨ ꯂꯩꯕꯨ ꯂꯩꯔꯝꯃꯦ ꯐꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯆꯠꯂꯒ ꯍꯦꯛ ꯌꯦꯡꯉꯨꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤꯇ ꯍꯪꯆꯤꯠ ꯂꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯌꯥꯝꯅ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯃꯌꯥꯝꯅ ꯍꯤꯡꯆꯥꯕꯤ ꯂꯩꯕ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨ ꯈꯪꯖꯔꯝꯗꯦ ꯑꯗꯨꯅ ꯃꯥꯗꯤ ꯆꯤꯡ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯇꯥꯟꯅ ꯆꯠꯄ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯑꯁꯨꯃꯛ ꯆꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯏ ꯃꯅꯨꯡ ꯑꯗꯨꯗ ꯐꯖ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯄꯔꯦꯡ ꯅꯥꯏꯅ ꯍꯧꯏ ꯃꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯄꯥꯜꯂꯤ ꯇꯣꯃꯥꯜ ꯃꯇꯣꯝꯇ ꯍꯩꯖꯩ ꯑꯁ ꯃꯁꯤꯒꯤ ꯆꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯎꯍꯩ ꯋꯥꯍꯩꯅ ꯃꯔꯣꯜ ꯑꯃ ꯄꯥꯜꯂꯤꯕ ꯅꯤꯡꯊꯤꯖꯔꯕ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤꯅꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥ ꯑꯃꯅ ꯈꯪꯗꯕ ꯃꯐꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕꯅ ꯎ ꯌꯥꯟꯕꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯌꯥꯜꯂꯒꯦ ꯎꯖꯥꯎꯁꯤꯡ ꯑꯁꯤ ꯌꯥꯟꯗꯨꯅ ꯌꯣꯟꯊꯣꯛꯂꯕꯗꯤ ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯐꯪꯒꯅꯤ ꯇꯣꯃꯥꯟ ꯃꯇꯝꯇ ꯑꯃꯨꯛ ꯅꯣꯛꯆꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯗꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯅꯦ ꯍꯧꯕ ꯌꯥꯔꯅꯤ ꯁꯦꯟ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯇꯣꯃꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯤꯡꯒꯤ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯣꯃꯥꯜ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯕꯒꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯍꯩ ꯔꯥ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯁꯨꯛ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯌꯥꯗ ꯅꯤꯡꯉꯥꯏꯗꯅ ꯍꯩ ꯔꯥ ꯍꯦꯛꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ
kana ama loinarappusu ude matom tara. Tomal akoibaduda koyeng yengi adubu kana ama leiba ude nupi adugi masak matau amadi chung firal charaba sabana do ubada Tomal matin kutkut yole. Mikup asida nupa oibagi ihul masa adu sinba thungna poglakli. Tomal nupi adubu yengduna kawi. Ibema! Ho, hai he ibi ibema! Nupi duso hai heklamba adu leptuna yengthorai aduga yamna tapna mong hadana khumlai. Khura, aibu kaubibra? Kari haibigadabano? Nangbu natomta lakbro? Mafam asida nathanda hektuna lairibasibu nangbu kidabro jingnung sida? Nupi machadu noktuna khummi. Kideda, khura, aidi ithanda adum hee. Adusu nungtigi. Oh, phai phai. Ado nangbu kari ming kauge, kadaidagino? Asi haiduna Tomal, nupi aduna lairiba mafam aduda changsilai. Nupi macha adu maithongda akiba machet amata pokta khumlai. Aigi mingdi Sakhenbi kawe. Khura mafam asidagi chatlaga laiba khul asidagine. Oh, ado nangbu nayumda hankiroidro. Hai hekpudubu loidribo. Hallaniye hai hekpasu loire. Tomal chingnung aduda nupi matomta laibaduda khudong chaba launanaba honaragle. Adudi punna chatminarase. Nang khura su khul aduda chatawribanine. Yaye khura chatminase. Aisoi tomda chatpatanduna leiramlibane. Makhoi anido chingnung adugi khonglambi aduda lakminaba haure Tomal Sakhenbi adugi lengjomda lengolai. Sakhenbina kaidawrage khura aingonda lengon birai siba. Nangbu kigani haiduna khurana konbibanida. Nangdi nupi macha oibanina nupi haibasimaktabu kigalidana. O ado khura aidi kibadi kidi. Ado oirasu khurana adum kolake hairasu kaideda. Tomal wakhalda matomda khale. Masigi angang nupi macha se kayada panglibano. Asuk pangmamana chingnung asida matomtaga laktan. Ngasidi nang aina lemna thararoido. Sakhenbi masu wakhalda khali. Masigi nupase khangni. Makyat ase. Yoga hana segaigi. Nupi uba yadaba ma khangani. Mathabag asi hugairaga I kuchok kuchok. Kabumtana thake. Tomal lambiduda sum chatpa aduda Sakhenbina mangonda sum changsilai. Kudong chaba lauge khanaduna mafam chaba yengduna laikre ngahak sum laklaga chingnung adugi manungda matai oirap khara sukpa mafam aduda yengbada yamna phajaba yum ama leiramli. Madubu urabada Sakhenbina khura asigi yumse akhoi abo hoigini asidamda changukise ai haira piramgadabani. Tomal Sakhenbi mabu kolambadu khangtha thadoi mafam aduda phajaraba yum macha ama leiramba aduda Tomal khara khajik ngai. Chingnung asida yum asikha. Tomal na mangduna leiba aduda Sakhenbina khura ngahak changuse koiroi. Khura amu ai thamamaga amuk chakhini ko aiga punna chatmina doini. Aduna khura koiroi. Ngahak taneba. Aduna amtang piramse ba haise. Hoi hoi piramase. Makhoi ani yum macha adugi manungda changlakle. Phampham aduda yengduna Sakhenbina khura sida ngaktang phambiramo. Ai abokta si piramage aduga yumda dum chatladabani. Tomal ligi paring thaduna thamliba phamduna phamduna. Hoi hoi leiramage. Sakhenbi nokmi tawramduna changkhre. Magi yum manung adu hek yawbaga magi asengba masak adu onthoraklami. Hek yengbada akiba pokpa hanubi amagi saktamda onthorakle. Makhujina dusu imot mona isang sangi. Sakyeng sela duda yengduna. Mayamdi kuide. Aina mi chaba phanglaktribase. Chingnung asida kanasu laktaba kayamdi kuide. Adubung asidi mi charadi. Ado nupase khara masak matau phajaba. Yang lawba pakhang oirabadi phagadabani. Masidi khara ahal oisilakle. Adu oirabasu kuchu kumendi phana pali. Masama usu phana phari. Hauni da masi. Somdana Tomal phampham aduda sum phamli manaton aduda namlakliba manam adu thangatuna sut nami. Manam sidi kaino. Ngasai makhaidi kaisu torumdabani. Adubu ihingna hing manam nambagumna tawida. Pukase mathang makha oleda. Madugi Sakhenbi nupi macha aduna lukti he oiba. Tomal asi haiduna Sakhenbina changkiba adomda yengi adubu
ahal oirabi hanubi ama makhut animak tunglomda punduna lai. Madubu ubada Tomal wakhalda khali. Masigi hanubi asidi masakse hek yengbada onthokna hainadaba sakta oikreda. Sakhenbina hairamba hanubi do oiramale. Hanubi do changsilaktuna hai. Nangbu aikhoi sakhenbiga lakmine haiba nupa do natro. Phamu isu sakhenbi masu thoraklani. Mani aini hoi ngahak ngaizarage. Maga punna chatminase haiduna hairambani. Ngayu masu thoraklani. Asi haiduna hanubisu Tomalna phamliba aduga mayoknana phamthakre. Tomal magi manaton aduda namlamba ihingna hingi manam adu namba henjilakli. Manam aduna ma sor phawba honba ngamsilaktre. Mamai mami sugatuna khangi leithoktuna yenglakpada hanubi adugi khujina sangbudu uri. Tomal ikhang khangna hanubi tuda yenglai aduba hanubi adudi mabu munna yengduna matin kut yotuna leiramle. Hanubi adu kanna nokhalai. Karigino nangna aibu kina yenglibadi? Aibu hingchabi manbro. Tomal masu khangli hanubi du hingchabi ni haiba. Hagutuna mathwai hingnanaba chennaba honaragle adubu mana changlakliba thong adu lonsinkre. Magi chatpham amta leiramdre hanubi adudi khakna noktuna Tomalbu yengduna leiri. Numidang wairamgi matamni. Ngamba amadi thoinu makhoi anisu nungsinajabani. Khongnang makhong aduda phamduna wari sanari numidang wairamgi namiba nungsit marak aduda kayada nungaina phamduna leiriba. Thoinuna imungani ki pullaga thabak tawbani na isase wabana poptai. Numidang tumbadaga mikap amata thokti. Wakhal khanduna tumki ge haiba ngamdi. Kokase monga tainabaga tumki bane hekta hali. Thabak yamna phabagini aduna phatro. Kanaguma mi kharadi ahing tumba yade haiduna hidak lang thak chanaribani. Amaiba amaibi tanaduna yengnaribani. Adubudi chumi abokbi saksu matomta leibani do. Adugi sumathakta madi ahal oirabanina arum arak yam kana paiba thangba tawbasu ngamdre. Aduna kainoma tawbada aina ngaktani chenjendana tawrise. Ngamba thoinuda khara paina yenglai. Nangsuni ngahak unabasida hanubi bisaki warida tawi. Yumgi thaba inkhang suba nombagi wari mata nongmatane pakhang leisabi oibagi waridi haudorakte. Pakhang leisabigi wari haiduna tonghanaso muk leibra. Wari haibu kaino sanariba khara simangai. Loi heibe manangse nangse akhoi ma hoigi kangu adugi leisabi maron mansilai. Sum asukuina koinarise nongmatasu aibu nungsi kaidana hairakpa yaina. Aina da sum hairaga lei. Angang machang manba ngamba magi wahai aduda thoinu sitha noi aduga. Aibu noi ma hoigi leisabi maron mali kaidudi nangsu yen malidana. Thoinu noklibadu khara taptharaktuna. Nungsiba haibasibu chinbal thongda nungsi hainaraga nungsiba kaubrani. Aina nangbu nungsi haina haide haiduna nungsiramoi haiba yabrani. Aidi mapal thongda nungsi haibado pamjade. Thamoida haidok tamthoktana magul leina leibado aduna hena pamjai. Ngamba saurab tawna. Aisune nangbu unase kaina amta hairaroi. Nungsi haiduna su hairaroi. Thamoida oina adum hairaga thamagi. Thamoida oina ne pau adum phaunarase. As nangsidi mina phajana hairaga nangna phagita hale. Phagita hanbagi wanade asengbani na haise. Adumai tawradi hena magul leidoine. Chumdro aina haise amuk lalabo. Marei jaw haisini. Mina wa ama haibase mana thoon thoga marei ta haniba. Marei gi wanadi aina haise. Achumba ama laaba yamna magul leiba sabra haibabune. Pungtok tok ni ko. Nungsinabada chinbal magi chawraba daita leibane. Aidi nangna aibusu nungsi kaina hairakpada khara tajaningba haitare. Thoinu noktuna hoi yare aine hairage nongma. Ngamba thoinuda yenglaktuna yare adawduna leiranu matamse thengi yumda halase mathangunabagi wariga amta leiraroi. Ngamba hogatuna pilabane aine nongmata kuina sangna phaminaduna wari saba phanglaroidabane. Chatlase na nungsit mukongi. Yada tawrini itomta poksalubanina thabak khudingmak aigi ai ngaktani yumgi kupno mayamse nupa oiba noina khangba nate.
Makhoi anisu wari sana sana mayum-mayumda hanarakle. Numidang wairamgi matam oisilaklaba adu phawbada Tomalna laktaba asida makhoiga lalol itigi matangda wari sananabagidamagta ngaiduna leiriba nupa mayam adu wasilakle. Manigi mapa Lukhoina, Ibungo, nangna lakani haiduna ngairiba nupa adu phanadi khoi. Lam phana lape hairabasu ayuk anganbadagidi lakibanina. Haujik numidang wairamgi matam yauraba asidadi lakpa mayaridana. Lalol itik tawriba mapu oiriba pukchauna. Adune mama lakpadi yarabani. Aikhoisu makhoigi khuladuda chatlibani. Ayuk anganba matamdagi chatpa aduna ada numit lairiba matamda yauribani. Natraga lambi lamkhangda khudong thibaga thokpa yaurazala. Natraga thawwa sadana leithokhrabazala. Nupa amana amu adusu khanaba chumini ibung. Makhoigi khuladudagi aikhoigi khula sida lakpa matamda mayamna hainariba chingnungkhok adu landuna lakpusu yaribani. Lakliba nupa aduna mafam adomdaga phawduna laklaba zala. Madu oirabadi khudong thiba thoamba tare. Pukchaw matha sana khangde tawrisi. Aikhoiga mamangda aduma unaduna wari sanaba nupasu nate. Ngasi chatki hairiba mafam asida amuk hana laktriba mini. Makhoinasu mayamna hainariba chingnungkhok asigi wari adubu karimta haraktraba zala. Ainasu hayaudre. Lukhoina yamna ka henasu khanjangumsida anaubo oina lakpa duda lambi mafam khangdaduna koithok koisin tawrambagi oirambasu yari. Matam khajik thengna yorokpasu yarida. Ngaibagi ngaiba ngahaktanga ngaikisi. Lukhoi mayam marak adudagi khara chathoklaga mathanta phamduna wakhal khanduna lei. Mathai thainingai matamdagi hauna chingnungkhok asida hingchabi lei haiduna hainaduna ta leikhibani. Aikhoinasu mayamna chinhai tawribani haiduna khantoktuna adumak lakhibani. Isada hakthengna thengnaruba leitabana thajaba ngamkhidabani. Adubu handaki matang asida ai thajabagum tawrakle. Khul lekai asida natta thangnaba khul kayadagi mi mangba yawnariba ase. Masigi ching asida soidana oirangani. Haujik lai hairiba nupa adusu mafam aduda phawduna lakpa mi oiramlabadi mahaksu thiba khangloi. Lukhoi makhut khusa anima karan chattuna punduna makha tai. Wafam ase chap chaba ama khangdoktaba yaroidori. Aigi lekai amadi imung manungda thorakloi hainingai leite. Ai wari asibu mamutana khanglamgadaba misak amada hangdaba yadri. Nupa mayamdu Tomalbu lakpa phana kuina ngaiduna leinei anubu Tomal madi lakpa kauba leikhidre. Mabu ngaiduna leinaramba mayam adusu Tomalna laktrabada mayum-mayumda loina hanakhre. Lukhoi masu mayumda halakle. Magi nupi chawbina chak thongduna leirami. Lukhoina nacha nupa manidi kadai chakre leiba udena. Leibani haujikta swaida leirambani imungda oina magi kada leiruragi haiduna changkhibani. Lukhoi wa makha tarakte phamduna tumilei. Kaidoba yaurage maithong imangmaksina hanbiraklibasibo. Walanga amata ngangdadana tumina phamduna leiribasibu kari tawrage. Lukhoi sorama sangna hontoktuna mama haujikse yamna lugadawri. Hingchabigi warido achumbamak oiramgadaba mali. Mi mangi haiduna tariba paw pumba hingchabi aduna hatokhiba chatokhiba ngakta soidana oiramgani. Adugi wa oire makhoi mapana ungduna leibiribado. Aidi nahandagi hingchabigi wari ado thajai hairibaduni soidana leiramgani. Aidine chingnungkhok aduda changlubadi lairadana mapadu phawbada landuna chatpa ngamjade kizai haiduna makhoi mapadi tattana hairibaduni. Nakhoina thajadabagi wa khaktani. Lekai aikhoi mayam manaduna chingnungkhok asida chattuna hingchabi adubu thiduna hatoktaba yara. Natrabadi mi mangbagi changse sum hengalani. Aikhoi pumnamak mahaki chinjak oiduna loina thawai thakhiba tare. Mama mapa anina chakhum aduda sanariba wari adu magi kadagi mani masu loina tarami. Mani wakhalda khali. Aisu thajai madugi ching aduda kana ama changsi chasi haiba amata yanadi. Maram laitana mina kinafam thokte. Aikhoigi marupsing adubu hauduna ching adugide amutang chattuna yenguba tare. Adu natragadi aigi thamoi asida langtaknaduna adumak leiba tare. Hingchabi aduna aikhoibu hatpra natraga aikhoina mabu hatpra amadi tawnaba tare. Mani phamung aduda longna hiptuna wakhal kaya ama khanduna leiri. Mathamoi adudasu chingnabana pik thalle.
ꯁꯣꯝꯗꯅ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯐꯝꯄ꯭ꯔꯦꯛꯅꯅ ꯐꯝꯗꯨꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯁꯥꯗꯣꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯦꯟꯕ ꯃꯈꯩ ꯆꯥꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯆꯤꯟ ꯃꯌꯥ ꯑꯗꯨ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯤꯕ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯍꯩꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗ꯭ꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯒ ꯎꯍꯜꯂꯕꯗꯤ ꯊꯥ ꯑꯃ ꯂꯦꯞꯇꯅ ꯀꯞꯀꯗꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯣꯃꯥꯜꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ "ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯅꯨꯄꯥ ꯃꯆꯥꯁꯦ, ꯃꯁꯛ ꯑꯁꯤꯒ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯅꯨꯄꯤꯗꯒꯁꯨ ꯆꯣꯞꯄꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯅꯪ ꯅꯀꯣꯛ ꯈꯛꯇ ꯉꯥꯏꯔꯦꯗꯅ"꯫ ꯍꯤꯡꯆꯥꯕꯤꯗꯨ ꯀꯟꯅ ꯑꯃꯨꯛ ꯅꯣꯛꯏ, ꯃꯕꯨꯛ ꯑꯗꯨ ꯄꯤꯛ ꯊꯜꯂ ꯃꯥꯜꯂꯦ꯫ ꯇꯣꯃꯥꯜꯒꯤ ꯁꯥꯗꯣꯡ ꯑꯗꯨ ꯃꯆꯥꯕꯗ ꯈꯧꯖꯦꯡ ꯌꯧꯔ ꯃꯥꯜꯂꯦ ꯏꯛ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯀꯟꯅ ꯈꯦꯒꯠꯂꯤ꯫ ꯍꯧꯒꯠꯇꯨꯅ ꯃꯤꯒꯤ ꯃꯀꯣꯛ ꯊꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯣꯃꯥꯜꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯣꯛꯆꯔꯤ꯫ "ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄꯃꯛꯇꯅꯤ꯫ ꯑꯩꯅ ꯎꯈꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯆꯠꯈꯤꯕ ꯌꯥꯎꯕ ꯅꯠꯇꯦ"꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ "ꯃꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯉꯛꯄ ꯖꯤꯕꯅꯤꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯕ ꯃꯤ ꯀꯌꯥ ꯑꯃ, ꯑꯩꯅ ꯆꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯣꯡꯃꯇꯁꯨ ꯀꯅꯥ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯊꯤꯔꯕꯁꯨ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯈꯔ ꯌꯥꯝꯅ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯔꯦꯗꯅ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯥꯡꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯈꯤꯗ꯭ꯔꯦꯗꯅ"꯫ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯗꯨ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏ, "ꯑꯩꯅ ꯑꯉꯥꯡ ꯆꯥꯔꯛꯇ꯭ꯔꯤꯕ ꯃꯇꯝ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯉꯥꯡ ꯆꯥꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯤꯁꯦ꯫ ꯃꯣꯏꯗꯤ ꯁꯔꯨꯀꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯧꯈ꯭ꯔꯄꯣꯠꯅꯤ꯫ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯁꯥꯏꯕꯗꯣ ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯔꯤꯕꯃꯛꯇ ꯌꯥꯅꯒ ꯃꯔꯣꯜ ꯑꯃ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯅꯤ꯫ ꯃꯣꯏꯒꯤ ꯁꯔꯨ ꯑꯔꯤꯕꯁꯤꯡꯁꯤ ꯆꯤꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯁꯤꯈꯤꯕꯗꯣ ꯍꯦꯛ ꯎꯒꯦ ꯇꯧꯏꯗ꯫ ꯑꯩꯕꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯐꯥꯗꯨꯅ ꯆꯥꯔꯨꯔꯁꯤꯔꯅꯦ"꯫ ꯍꯤꯡꯆꯥꯕꯤꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯔꯤ ꯑꯗꯨ ꯄꯨꯜꯂꯝꯃꯤ꯫ ꯃꯅꯤꯅ "ꯍꯧꯖꯤꯛꯀꯥꯟ ꯑꯩꯁꯦ ꯀꯣꯛ ꯆꯥꯛꯇꯣꯔꯤꯕꯣ"꯫ ꯉꯝꯕꯅ "ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ, ꯅꯪꯁꯤꯅ ꯀꯣꯛ ꯆꯥꯛꯍꯟꯈ꯭ꯔꯦ ꯑꯣꯏꯕ, ꯈꯤꯇꯪ ꯇꯧꯕꯒ ꯀꯣꯛ ꯆꯥꯛꯑꯦ ꯍꯦꯛꯇ ꯑꯃ ꯍꯥꯏꯔꯛꯀꯅꯤ"꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯕꯗ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯕ ꯂꯥꯏꯅꯤꯡ ꯑꯣꯏꯖꯕ ꯊꯝꯕꯧꯅ ꯆꯨꯉꯧ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯍꯥꯏꯔꯤ, "ꯅꯀꯣꯛ ꯑꯗꯨꯗ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯟꯗꯨꯅ ꯁꯨꯝ ꯂꯩꯔꯗꯤꯅꯦ, ꯀꯣꯛ ꯆꯥꯛꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯅꯅꯕ ꯆꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡ ꯋꯥꯈꯜꯒ ꯈꯟꯕ ꯑꯝꯇ ꯁꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯀꯣꯛ ꯆꯥꯛꯄꯒꯤ ꯃꯇꯝꯁꯨ ꯑꯝꯇ ꯂꯩꯇꯦꯅ ꯍꯥꯏꯖꯔꯤꯕ"꯫ ꯃꯅꯤꯅ ꯂꯨꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯁ ꯐꯥꯒꯤꯒ ꯑꯝꯇ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯔꯨꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ"꯫ ꯈꯣꯏꯃꯨꯅ ꯑꯃꯨꯛ, "ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯃꯊꯥ ꯁꯥꯏ ꯍꯥꯏꯗꯣ"꯫ ꯈꯣꯏꯃꯨ ꯉꯥꯡꯉꯝꯕ ꯑꯗꯨ ꯊꯝꯕꯧꯗ ꯌꯦꯡꯗꯨꯅ, "ꯅꯣꯏ ꯑꯅꯤꯁꯨ ꯄꯉꯥꯡꯗ ꯉꯥꯡꯏ, ꯃꯤꯅ ꯍꯥꯏꯁꯦ ꯑꯝꯇ ꯐꯖꯅ ꯍꯥꯟꯅ ꯇꯥꯈꯣ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝ ꯇꯧꯏ"꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥ ꯁꯦꯡꯇꯣꯛꯇꯨꯅ, "ꯆꯤꯡꯅꯨꯡꯈꯣꯛꯀꯤ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯐꯝꯗꯣ ꯃꯗꯨ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯄꯥꯕꯗꯣ, ꯃꯥꯅ ꯌꯥꯎꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯒꯤ ꯏꯌꯥꯝꯕ ꯄꯨꯛꯆꯥꯎꯗꯣ, ꯃꯣꯏꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ, ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ"꯫ ꯉꯝꯕꯅ "ꯃꯈꯥ ꯀꯩꯗꯧꯔꯕ"꯫ "ꯍꯥꯏꯔꯛꯈꯤꯒꯦ, ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯣ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ꯫ ꯑꯩꯈꯣই ꯄꯥꯕꯅ ꯍꯥꯏꯕꯗ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯆꯤꯡ ꯑꯁꯦ ꯁꯣꯏꯗꯅ ꯂꯥꯟꯗꯨꯅ ꯂꯥꯛꯂꯝꯕ ꯊꯣꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯔꯝꯒꯅꯤ ꯍꯥꯏ"꯫ ꯈꯣꯏꯃꯨꯅ "ꯏꯁ, ꯑꯗꯨꯒꯤꯔꯕ ꯅꯪꯅ ꯅꯀꯣꯛ ꯆꯥꯛꯇꯣꯔꯦ ꯍꯥꯏꯁꯦ? ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ"꯫ ꯉꯝꯕ ꯃꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ, "ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ? ꯅꯪꯅ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯌꯣ"꯫ "ꯑꯩꯅ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦ, ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯈꯔ ꯑꯃꯅ ꯊꯥꯖꯅꯩ, ꯈꯔ ꯑꯃꯅ ꯆꯤꯟꯅꯤ ꯍꯥꯏ, ꯁꯨꯡꯊꯥ ꯊꯥꯖꯅꯗꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯈꯪꯅꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯌꯥꯕꯅꯤ"꯫ ꯊꯝꯕꯧꯅ "ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕꯤꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣই ꯃꯔꯤ ꯈꯛꯇꯪ ꯆꯠꯄ ꯌꯥꯒꯗ꯭ꯔꯅꯦ"꯫ "ꯃꯤꯊꯤꯕꯣꯡ, ꯆꯥꯛ ꯌꯥꯝ ꯆꯥꯕ, ꯑꯩꯈꯣই ꯃꯔꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯐꯥꯕ ꯉꯝꯒꯗ꯭ꯔꯣ? ꯏꯇꯥꯎꯃꯅꯤꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ, ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯆꯨꯝꯃꯤ"꯫ ꯈꯣꯏꯃꯨꯅ "ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ
ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯔꯥꯏ ꯆꯪꯂꯨꯕꯗꯣ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯊꯦꯡꯅꯕꯗ ꯉꯝꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪꯖꯥꯗꯣ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯟꯅꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯃꯥꯒ ꯄꯥꯟꯅꯒꯗꯕ ꯑꯣꯟꯁꯤꯟꯅꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯌꯦꯡꯂꯨꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯅ ꯐꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯦꯡꯊꯣꯛꯂꯨꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯔꯤ ꯎ ꯌꯥꯟꯕ ꯁꯥꯗꯨꯅ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯃꯅꯤꯅ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯈꯟꯕꯁꯨ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯀꯝꯗꯧꯕꯅꯣ ꯌꯦꯡꯊꯣꯛꯂꯨꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯅꯔꯦ꯫ ꯉꯝꯕ ꯅꯨꯄꯥ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯏꯅꯨꯒ ꯑꯃꯨꯛꯁꯨ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯀꯔꯤꯅꯣꯕ ꯅꯪꯅ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ?" "ꯌꯥꯝ ꯂꯨꯕꯃꯛꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯅꯪꯅ ꯌꯥꯔꯛꯑꯣꯏꯅ ꯇꯧꯕꯅꯤ." "ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ? ꯑꯩꯅ ꯌꯥꯔꯛꯑꯣꯏꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ?" "ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯇꯣꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯔꯤꯅꯤ." ꯊꯣꯏꯅꯨ ꯉꯝꯕꯗ ꯃꯁꯥ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ꯫ "ꯆꯤꯡꯗ ꯎ ꯌꯥꯟꯕ ꯍꯥꯏꯕ? ꯀꯥꯏ ꯆꯤꯡꯗꯅꯣ?" "ꯆꯤꯡꯅꯨꯡꯈꯣꯛꯇꯅꯤ꯫ ꯅꯣꯡꯃ ꯈꯛꯇꯅꯤꯗ, ꯑꯌꯨꯛꯇ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯤ." ꯊꯣꯏꯅꯨ ꯑꯁꯥꯎꯕꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ꯫ "ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ? ꯍꯥ? ꯆꯤꯡꯅꯨꯡꯈꯣꯛꯇ ꯎ ꯌꯥꯜꯂꯨꯒꯦ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯁꯤꯅꯤꯡꯉꯕꯕ? ꯃꯤꯅ ꯀꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯐꯥꯎꯕ ꯂꯥꯟꯗꯨꯅ ꯆꯠꯅꯕ ꯉꯝꯗꯕ ꯑꯗꯨꯗ ꯅꯣꯏꯅ ꯆꯠꯇꯨꯅ ꯎ ꯌꯥꯜꯂꯨꯗꯣꯏꯕ?" "ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ, ꯑꯩꯈꯣই ꯃꯔꯤ ꯁꯨꯔꯤꯁꯤꯕꯨ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯅ ꯆꯪꯕꯗ ꯈꯧꯇꯛ ꯆꯥꯅꯩ, ꯈꯔ ꯑꯃꯅ ꯀꯩꯁꯨ ꯇꯧꯗꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯤ ꯃꯥꯡꯕꯒꯤ ꯄꯥꯎ ꯁꯨꯝ ꯇꯣꯏꯅ ꯇꯥꯁꯜꯂꯛꯄ ꯑꯁꯤꯗ ꯑꯝꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ." ꯊꯣꯏꯅꯨ ꯃꯥꯗꯤ ꯉꯝꯕꯅ ꯆꯠꯀꯦ ꯍꯥꯏꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯦ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯝꯕꯅ "ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ! ꯑꯁ ꯊꯣꯏꯅꯨ!" ꯊꯣꯏꯅꯨ ꯉꯝꯕ ꯃꯥꯅ ꯀꯧꯕ ꯑꯗꯨꯕꯨ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ꯭ꯔꯦ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯉꯝꯕ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ ꯌꯥꯔꯣꯏꯅ꯫ ꯃꯁꯤꯅ ꯊꯥ ꯀꯌꯥꯅꯣ ꯁꯥꯎꯗꯣꯏꯁꯦ? ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯋꯥꯕꯨ ꯏꯟꯒꯗ꯭ꯔꯥ? ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯂꯧꯒꯗ꯭ꯔꯥ? ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ, ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ." ꯉꯝꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ರೆ꯫ ꯊꯣꯏꯅꯨ ꯁꯥꯎꯅ ꯃꯆꯤꯟ ꯑꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯃꯕꯣꯛ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯌꯥꯝ ꯁꯤꯅꯤꯡꯉ ꯃꯥꯜꯂꯦ ꯃꯥ, ꯍꯤꯡꯆꯥꯕꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ ꯀꯥꯏꯅ ꯌꯥꯝ ꯑꯐꯥꯎꯕꯅꯤ ꯃꯥꯅ ꯁꯥꯔꯤꯁꯦ꯫ ꯃꯔꯥꯏꯅ ꯐꯥꯔ ꯆꯥꯊꯣꯛꯆꯈ꯭ꯔꯁꯅꯤ꯫ ꯃꯣꯏꯅꯦ ꯅꯨꯄꯤꯅꯤ ꯁꯥꯗꯨꯅ ꯀꯤꯗꯕꯤꯒ ꯁꯥꯏ." ꯄꯤꯁꯛ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯨꯕꯣ? ꯁꯨꯛꯇꯣꯛꯇꯨꯅ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯕꯣꯛꯇ ꯍꯥꯏꯌꯨ, ꯏꯁꯨꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯊꯣꯏꯅꯨ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ "ꯑꯕꯣ, ꯉꯁꯤꯗꯤꯅꯦ ꯆꯤꯡꯅꯨꯡꯈꯣꯛꯇ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯗꯕ ꯌꯥꯔꯣꯏ, ꯂꯤꯕꯤꯌꯨ ꯍꯥꯏꯁꯤꯅꯤ." "ꯍꯣꯏꯅꯦ, ꯂꯤꯒꯦ. ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯁꯨꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ?" ꯊꯣꯏꯅꯨ ꯃꯕꯣꯛ ꯄꯤꯁꯛꯇ ꯌꯦꯡꯗꯨꯅ "ꯑꯗꯨꯕꯨꯔꯣ ꯑꯕꯣ, ꯉꯝꯕꯗꯣ?" "ꯉꯝꯕ ꯍꯥꯏꯗꯤ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯥ ꯃꯆꯥꯗꯨꯔꯣ? ꯏꯁꯨꯕꯨ ꯃꯥꯒ ꯁꯥꯎꯅꯩ ꯍꯥꯏꯔꯤꯔꯣ?" "ꯑꯗꯣ ꯑꯕꯣ, ꯃꯥꯅ ꯍꯥꯏꯕ ꯃꯣꯏꯁꯦ ꯆꯤꯡꯅꯨꯡꯈꯣꯛꯇ ꯎ ꯌꯥꯟꯕ ꯆꯠꯀꯅꯤꯌꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯤꯕ." ꯄꯤꯁꯛ ꯉꯛꯅ "ꯍꯥ? ꯆꯤꯡꯅꯨꯡꯈꯣꯛꯇ ꯆꯠꯇꯨꯅ ꯍꯤꯡꯆꯥꯕꯤ ꯌꯦꯡꯂꯛꯀꯦ ꯍꯥꯏꯔꯤꯕ? ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ! ꯍꯩ, ꯑꯗꯣ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯅꯪꯅ ꯈꯔ ꯊꯤꯡꯕ ꯌꯥꯗ꯭ꯔో? ꯆꯠꯍꯜꯂꯛꯍꯟꯒꯅꯨꯀꯣ." "ꯑꯕꯣ, ꯑꯩꯅ ꯍꯥꯏꯕꯒ ꯌꯥꯗꯦ, ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ." "ꯑꯗꯣ ꯑꯕꯣ, ꯆꯤꯡꯅꯨꯡꯈꯣꯛꯇ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕꯤ ꯂꯩꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯋꯥꯔꯤꯗꯨꯅ ꯁꯨꯗ ꯑꯝꯇ ꯂꯤꯕꯤꯌꯣꯕ ꯑꯕꯣ." "ꯐꯔꯦ, ꯏꯁꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯑꯕꯣꯛ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ꯫ ꯑꯕꯣꯛꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯤꯡ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯃꯅꯤꯟ ナꯏꯕ ꯆꯤꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯈꯟꯕ ꯆꯤꯡ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯀꯤꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕꯅ ꯌꯥꯝꯅ ꯇꯁꯤꯜꯂꯛꯄꯗꯒꯤ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯅꯔꯛꯈꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯊꯥꯖꯅꯔꯛꯈꯤꯗꯦ." ꯄꯤꯁꯛ ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯤꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯗꯣ ꯎ ꯌꯥꯟꯕ ꯆꯠꯄ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯛꯈꯤ꯫
ꯃꯐꯝ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯆꯠꯄ ꯃꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯃꯥꯡꯈꯤꯕ ꯌꯥꯎꯏ, ꯃꯗꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯂꯩꯕꯅꯤ, ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇ ꯈꯪꯕ ꯉꯝꯅꯕ ꯅꯠꯇꯦ, ꯃꯟꯇ꯭ꯔ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯄꯤꯁꯛ ꯃꯥꯗꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤ ꯉꯥꯟꯊꯛ ꯑꯃꯨꯛ ꯊꯛ ꯇꯧꯔꯤ꯫ ꯊꯣꯏꯅꯨꯅ, ꯑꯁ ꯑꯕꯣ, ꯅꯪꯒꯤ ꯉꯥꯟꯊꯛꯇꯣ ꯀꯣꯟꯅ ꯑꯝꯇ ꯊꯛꯑꯣꯕ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯈꯥ ꯁꯠ ꯂꯤꯔꯛꯑꯣ꯫ ꯍꯩ ꯊꯣꯔꯛꯑꯕꯤꯁꯤꯗꯤ ꯂꯤꯒꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯒꯅꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯣꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯄꯥ ꯃꯈꯩ ꯑꯁꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗ ꯂꯣꯏꯅ ꯉꯥꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅꯅꯦ ꯍꯦꯂꯣꯏꯅ ꯆꯦꯟꯕꯗꯧꯅ ꯆꯦꯜꯂꯒ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯒ ꯍꯦꯛꯇꯃꯛ ꯆꯥꯊꯣꯛꯏ ꯍꯥꯏꯅꯦ꯫ ꯊꯣꯏꯅꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯁꯨꯔꯨ ꯅꯩꯗꯨꯅ ꯇꯛꯅꯔꯤ, ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯔꯤ, ꯁꯣꯏꯗꯅ ꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯥꯕꯤꯈ꯭ꯔꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯁꯛ ꯐꯖꯕꯤ ꯁꯥꯔꯒ ꯃꯥ ꯐꯥꯔꯒ ꯆꯥꯕꯤꯈ꯭ꯔꯅꯤꯗꯣ꯫ ꯃꯥ ꯁꯤꯔꯅꯤꯕ, ꯑꯩꯅ ꯆꯠꯀꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯕ, ꯃꯥ ꯁꯣꯏ ꯁꯤꯔꯅꯤꯕ꯫ ꯊꯣꯏꯅꯨ ꯃꯆꯤꯟ ꯑꯗꯨꯗ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯍꯥꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯅꯤ ꯅꯪꯕꯣ, ꯃꯈꯥ ꯇꯥꯈꯣꯅꯤꯍꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯅꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ, ꯌꯥꯔꯦꯕꯣ, ꯃꯈꯥꯒ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯃꯨꯛ ꯀꯣꯟꯅꯅꯦ ꯃꯈꯥꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯇꯥꯔꯒꯦ꯫ ꯊꯣꯏꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯥꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯅꯦ ꯅꯪꯕꯣ, ꯍꯜꯂꯛꯈꯣꯅꯦꯍꯦ, ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯈꯣꯅꯦꯍꯦ, ꯍꯣꯔꯦꯟ ꯃꯪꯗ ꯖꯥꯠ ꯖꯥꯠ ꯁꯥꯃꯨ ꯄꯨꯝꯕꯅ ꯇꯥꯟꯅꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯄꯤꯁꯛ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯑꯗꯨ ꯂꯥꯝꯗꯨꯅ ꯑꯃꯨꯛꯁꯨ ꯆꯤꯡꯉꯦ, ꯑꯗꯨꯒ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯀꯔꯤꯒꯤꯅꯣꯅꯦ ꯃꯈꯣꯏꯅ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨꯗ ꯆꯠꯅꯤꯡꯉꯤꯕꯗꯨꯕꯨ? ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯊꯦꯡꯅꯗꯨꯅ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤꯁꯤꯡ ꯑꯗꯣ ꯈꯪꯉꯨ ꯊꯛꯇ ꯂꯣꯏꯕ ꯇꯥꯔꯦꯗꯣ꯫ ꯊꯣꯏꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗꯦ, ꯁꯥꯟꯅꯕꯗ ꯃꯈꯣꯏ ꯑꯋꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯃꯥꯂꯦꯝꯅ, ꯃꯌꯥꯝ ꯑꯃꯨꯛ ꯀꯣꯟꯅ ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ, ꯉꯁꯤꯗꯤꯅꯦ ꯃꯌꯨꯝꯗ ꯆꯪꯅꯔꯁꯤꯀꯣ, ꯊꯦꯡꯉꯦ, ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯌꯨꯝꯗ ꯆꯪꯕꯗ ꯏꯃꯥꯅ ꯉꯥꯡꯉꯤ꯫ ꯊꯣꯏꯕꯅ, ꯏꯁ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯉꯥꯡꯉꯁꯨ ꯉꯥꯡꯗ꯭ꯔꯁꯨ ꯌꯨꯝꯗ ꯊꯦꯡꯅ ꯆꯪꯕ ꯇꯜꯂꯤ, ꯀꯤꯖꯩ, ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯆꯪꯒꯅꯤ꯫ ꯑꯉꯥꯡ ꯑꯃꯅ, ꯅꯣꯏ ꯑꯅꯤꯁꯤꯗꯤ ꯀꯤꯒꯜꯂꯤꯍꯦ, ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯅꯣ? ꯀꯤꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯁꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯗ ꯆꯪꯁꯦ꯫ ꯅꯣꯏꯅ ꯀꯤꯔꯁꯨ ꯍꯣꯔꯦꯟ ꯑꯩꯅ ꯊꯤꯟꯕꯤꯒꯦ, ꯑꯩꯗꯤ ꯀꯩꯝꯇ ꯀꯤꯕꯤꯗꯦꯉꯣ꯫ ꯊꯣꯏꯕꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯀꯤꯅ ꯌꯦꯡꯗꯨꯅ, ꯇꯨ ꯑꯥꯗꯒꯤ ꯆꯤꯡꯁꯦ ꯑꯁꯤꯗꯅꯦ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯅꯕꯅꯤ, ꯃꯤꯒꯁꯦ ꯐꯥꯔꯒ ꯃꯃꯤꯠ ꯀꯣꯊꯣꯛꯑꯒ ꯆꯥꯊꯣꯛꯑꯦ ꯍꯥꯏꯌꯦ꯫ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩ, ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯝ ꯍꯦꯟꯕ, ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯁꯨꯅꯦ ꯍꯤꯡꯆꯥꯕꯤꯅ ꯐꯥꯏ ꯍꯥꯏ꯫ ꯀꯤꯕ ꯈꯪꯗꯕ ꯑꯉꯥꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯆꯠꯂꯣꯍꯦ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ, ꯍꯧꯖꯤꯛꯇꯤꯅꯦ ꯕꯨꯠ ꯂꯩꯇꯦ, ꯍꯤꯡꯆꯥꯕꯤꯁꯨ ꯂꯩꯇꯦ ꯍꯥꯏ, ꯑꯩꯗꯤ ꯀꯩꯁꯨ ꯀꯤꯕꯤꯗꯦ, ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯁꯨ ꯑꯩꯗꯤꯅꯦ ꯃꯣꯏ ꯑꯣꯏꯅ ꯐꯥꯔꯒ ꯐꯨꯗꯦꯛꯀꯦ꯫ ꯑꯉꯥꯡ ꯃꯥꯅ ꯑꯀꯟꯕꯒ ꯌꯥꯝꯅ ꯁꯥꯏ, ꯍꯤꯡꯆꯥꯕꯤ ꯂꯥꯛꯑꯗꯤ ꯅꯪꯁꯨ ꯅꯊꯨꯟ ꯊꯥꯡꯀꯠꯂꯒ ꯀꯟꯅ ꯆꯦꯟꯈꯤꯅꯤꯅꯦ, ꯀꯤꯖꯗꯕꯒ ꯌꯥꯝꯅ ꯁꯥꯏꯅꯦ ꯃꯁꯦ꯫ ꯑꯁꯦꯡꯕꯩꯅꯦ ꯑꯩꯗꯤ ꯀꯤꯕꯤꯗꯦ, ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯑꯩ ꯃꯊꯟꯇ ꯆꯠꯄ ꯑꯗꯨꯝ ꯉꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥ ꯊꯥꯁꯅꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯔꯔꯤ꯫ ꯊꯣꯏꯕ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯈꯔ ꯁꯥꯟꯅꯔꯕꯗꯤ ꯌꯥꯔꯦ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯊꯣꯏꯕ ꯄꯨꯛ ꯍꯧꯒꯠꯂꯤ, ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯥꯟꯅꯕ ꯆꯠꯂꯕꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ, ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯧꯅꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯃꯥꯏꯅꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯐꯥꯖꯈꯤꯁꯅꯤ ꯂꯝ ꯍꯦꯟꯕꯒꯤ꯫ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯍꯥꯏ, ꯑꯩꯅ ꯉꯁꯥꯏꯅ ꯌꯨꯝꯗ ꯆꯠꯂꯁꯤ, ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯁꯦꯅ ꯍꯥꯏꯔꯤꯅꯤ, ꯃꯣꯏꯅ ꯌꯥꯗ꯭ꯔꯤꯕ, ꯑꯗꯨꯒꯅꯦ ꯏꯃꯥ, ꯑꯕꯣꯊꯤꯅ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯂꯩꯇꯦ ꯍꯥꯏꯕ, ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯀꯤꯁꯨ ꯀꯤꯕꯤꯗꯦ ꯍꯥꯏꯕ, ꯃꯥ ꯃꯆꯤꯟ ꯊꯤꯕꯒꯤ ꯍꯤꯡꯆꯥꯕꯤꯅ ꯐꯥꯗꯣꯏꯅꯤꯀꯣ ꯏꯃꯥ? ꯐꯥꯗꯣꯏꯅꯤ, ꯂꯝ ꯍꯦꯟꯕ, ꯃꯆꯤन ꯊꯤꯕ, ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯉꯥꯡꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯅ ꯐꯥꯔꯒ ꯆꯥꯊꯣꯛꯇꯣꯏꯕ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯀꯤꯖꯕꯁꯨ ꯄꯣꯛꯂꯤ꯫ ꯊꯣꯏꯕꯅ, ꯑꯗꯣ ꯏꯃꯥ, ꯑꯩꯗꯤ ꯍꯤꯡꯆꯥꯕꯤꯅ ꯐꯥꯔꯣꯏꯀꯣ? ꯃꯔꯝ ꯃꯣꯛꯄꯒꯤ
lam hendabagi ko ima. Ado nangsu mamana haiba indradi phadoini. Aidi haiba illi. Mama macha anido wari sa saduna mayumda halakli. Nakal amaromdana Chingnungkhokta u yanba chasi haiba nupa marido makhoi gi imungsingda chatkani haiduna haidoklamde. Karigumba haidokluba taragadi yumgi misingna yaraktaba yaurakani haiduna haidoktabani ngamba mana khak magi chanabi thoinuda hairambagi wani. Ngambagi mama latana karino nangna handak chingda u yanba chatkani haina hairibasiba imadi ngakpungai. Ado karamba chingdana noina chatoise. Ngambana as akhoi manak nakpa ching asidani ba lapna chakadaba nati ima. Anakpa ching haidi chingnung asibura nateba ima adudi kamaina changdoino. Imagi ngamba nang mafam adudadi chatkanu imagi di nang khaktani isa mangba yaba nate tingkhet la kheppa tawgonu ko nang tawreba ima aisu loina khangeba. Ngamba mamana makhatana wari samthaduna sum leirani khanduna hawgatuna imungda prap changkhirami. Lata jingnaba wakhal kaya ama khanduna lehawi. Asumna nupa mari ado makhuta thauri ama thang ama paiduna Chingnungkhok adu tamna chatnanaba haiduna thoknarakle. Yumgi misingdana ichamchamna u yanba chatpani haiduna hainarami. Thambauna ngasi chaturibase aidi mangha kaya nungaite wakhalse irumlumde. Wakhalduda hingchabi leiba mafamda chatni hingchabi thiruni haiduna khanjilaga tumabadine kari nungai yaifaba mangmanglak torige. As adugi ngaksu nateba nangbo. Manina maku mangnese. Ado horen aikoina Chingnungkhokta yauraba matamda aikoi lapna amata leiba yadeko punna adum leigadabani. Aikoigi haibabu hingchabi ado tasengna mafam aduda leibra haibado adu khak yengakse. Madumak tawraga halakse. Karigumba tasengna hingchabi aduna leiramba thoklabadi aikoi mafam adu thuna thadoktuna khunda halakadabani. Aduga leiriba khunjasing amadi akhang ahiba amaiba panji tanaduna mayam punna chatlaga hingchabi adubu hatkadabani. Ngambana adumna tawrase. Nupa maridu wari sa saduna Chingnungkhok tamna lagle. Thambau madi masa adu ipa phajenbagumna tuphak tuphai chali wakhal charangne. Asumna leptana adumak lakpana hojikti chingdu yausilagle manung aduda mari sum changsilai. Somdana thoinu ngamba mabu khamluge haiduna ngamba khogi mayum tamna chelai sordu thabe honduna ngamba mabu kawi. Tangamba tabro lata mapanda mi kaurakpaduda thorai thoinu oirambaduda nokmi tawduna. Thoinua kaidawre nangna adu am pakhana lakliduba aikhoi ngambadi leitene. Thoinu ngamba leite hairakpaduda holamba sordu lepkibagum tawrai machinda tapna soli. Leite haiba kaidawrage me nangbo nasaduba aduk yamna pakhatlibaduba. Law ngakta amuktane ninatana phamula. Thoinu masadu tapna phamthaduna yani ma ai chalage ado tamambabu leite haise khai chakrinoi ma. Madine makhoi mari chingda u yanba chatni haiduna chakre phanabu kuire yamna nganna chatkre. Chalage adudi thoinu wa makha taramda prap chenthorei mathamoi aduda mi paiba ihul kayana masa pumba langoi chansilagle. Ngamba mana chatlamgadaba lambi adomda yengduna mamita pi ira chenduna machinda tapna hai. Aina haiba yadi aina chatkinu hairaga nang chattuna leiramde. Nang khudongthiba kaisu thoktaba oyuko. Mafamsida ai nangbu ngairamge nang soidana amuk halauko. Aisu nangidamakta isorda thauni jaduna mafam asida nangbu ngaiduna leiramge. Thoinu madi nataba wakhal kaya amasu khanjinkre. Mabok pisakna lirakpa wari aduna mana ngamba magidamakta hena nungsa thijabani. Amuk uba phanglaroidra halaknaroidra haiduna mathanta wahang kaya hangzaduna leiri. Chingnung aduda ngambana hairi. Mafam ase kanasu changnadrabanina mahausagi phajabadi amata kaidre. U pambising asisu kayada chawribano yengu aikhoi marina konba phawba phangaroi. Ado karamba mafamda kaiwaida oijano hingchabi lei haiduba aikhoina laise Chingnung asigi mayaidi yaurabagumna natraga leitraba jalo. Khoimuna chingasida horiba upan wapal haira mayamase hektoktananaba yanthatananaba haiduna kina khangnanaba haiduna
ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯖꯥꯠꯂꯥ? ꯊꯝꯕꯧꯅ ꯑꯃꯨꯛ ꯍꯦꯔꯥ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗ, ꯉꯥꯏꯈꯣꯗ ꯌꯦꯡꯈꯤꯁꯤ, ꯍꯤꯡꯆꯥꯕꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯍꯦꯛꯇꯃꯛ ꯂꯩꯔꯝꯒꯗ꯭ꯔꯣ? ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ! ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯞꯇꯨꯅ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯉꯝꯕꯅ꯫ ꯃꯤꯅꯤ ꯅꯠꯇ꯭ꯔꯣ? ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏꯕꯁꯤꯕꯣ? ꯅꯨꯄꯥ ꯃꯔꯤꯃꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯅꯨꯄꯤꯗꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅꯤ ꯅꯨꯄꯤꯗꯨ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯛꯂꯣꯟ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅꯤ꯫ ꯖꯥꯗꯨ ꯇꯧꯗꯨꯅ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯀꯞꯇꯨꯅ ꯏꯕꯨꯡꯁꯤꯡ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯈꯔꯅ ꯑꯩꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗꯁꯨ ꯌꯦꯡꯂꯤ ꯉꯝꯕꯅ꯫ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ? ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦꯗ, ꯀꯗꯥꯏꯗꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯔꯤꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯆꯦꯞꯊꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯦ, ꯑꯩꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯜꯂꯛꯄ ꯑꯁꯤꯗ ꯂꯝꯕꯤ ꯑꯗꯣ ꯃꯥꯡꯅꯔꯝꯕ ꯇꯥꯔꯦ꯫ ꯈꯣꯏꯃꯨꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯇꯣꯝꯇ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯏꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ? ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯁꯛꯍꯦꯟꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯌꯣꯛꯄꯅꯤ꯫ ꯏꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯏ, ꯑꯩꯕꯨ ꯊꯕꯛ ꯃꯌꯥꯝ ꯁꯨꯍꯜꯂꯤ꯫ ꯆꯤꯡꯌꯥ ꯑꯁꯤꯗ ꯁꯤꯡ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯔꯤ꯫ ꯃꯣꯏꯅ ꯑꯩꯕꯨ ꯐꯥꯅꯅꯕ ꯇꯧꯔꯤꯅꯤ꯫ ꯑꯩꯁꯨ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯈꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯥꯅ ꯂꯤꯔꯤ꯫ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯃꯨꯟꯅ ꯇꯥꯔꯤ꯫ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯑꯃ ꯃꯥꯜꯂꯤ꯫ ꯋꯥꯍꯩ ꯑꯗꯨ ꯊꯥꯖꯔꯔꯣꯏ ꯉꯝꯗꯦ, ꯑꯗꯨꯕꯨ ꯉꯝꯕ ꯃꯥꯗꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯖꯟ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ, ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯆꯠꯆꯔꯣ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯗꯨ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯊꯝꯕꯧꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯉꯝꯕꯅ ꯊꯝꯕꯧꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯎ ꯌꯥꯟꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯊꯝꯕꯧ ꯃꯥꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯏꯕꯨꯡꯈꯣꯏꯒꯤ ꯊꯕꯛꯇ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯈꯣꯏ ꯅꯪꯕꯨ ꯍꯥꯟꯅ ꯊꯤꯟꯕꯤꯔꯒꯦ, ꯅꯪꯅ ꯃꯥꯡ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯅ ꯇꯨꯡꯗ ꯏꯟꯅꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯅ ꯃꯤꯅꯝ ꯑꯈꯟꯕ ꯑꯃ ꯅꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯃꯔꯤ ꯑꯁꯦ ꯂꯥꯛꯄꯅ ꯑꯣꯏꯔꯦꯀꯣ꯫ ꯑꯩꯗꯤ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯤꯁꯤꯗꯤ꯫ ꯑꯩꯒꯤ ꯌꯨꯝꯁꯦ ꯐ꯭ꯔꯕ ꯑꯝꯇ ꯌꯧꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯁꯨꯛꯂꯞ ꯇꯧꯔꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯛꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡ, ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯈꯤꯒꯦ꯫ ꯈꯅꯥꯎꯁꯦ ꯀꯪꯕꯅ ꯂꯣꯏꯔꯤ, ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ꯫ ꯉꯝꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯂꯩꯔꯝꯂꯤꯕ? ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯑꯔꯥꯟꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯝꯕꯧꯅ ꯌꯨꯝ ꯑꯁꯤꯕꯨ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯅꯪꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯈꯪꯗꯦ ꯏꯕꯨꯡ, ꯑꯗꯨꯕꯨ ꯑꯩ ꯀꯧꯔꯒꯗꯤ ꯌꯦꯡꯒꯦ꯫ ꯏꯕꯨꯡ ꯈꯣꯏꯅ ꯑꯩꯕꯨ ꯉꯥꯏꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯕꯨ ꯂꯝꯕꯤ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝꯃꯨ꯫ ꯆꯔꯝꯁꯦ ꯀꯪꯕꯅ ꯂꯣꯏꯔꯦ, ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯊꯛꯇ꯭ꯔꯕꯗꯤ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯉꯝꯕ ꯃꯥꯗꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯋꯣꯟ ꯈꯜꯂꯤ꯫ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯍꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯃꯤꯇ꯭ꯔꯪ ꯀꯌꯥꯁꯨ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯃꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯁꯛꯍꯦꯟꯕꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯔꯕꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯦ, ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ꯫
Asumna Sagenbi mana thongjinduda hanjin hanjin kawi adubu kanamta khumlakte. Kanamta laitraba zalane. Yumse mi lainaba yumdi male. Ai hektamak changaga yengurage. Sagenbi mana hairiba nganglibadu nupa maridusu tai. Sagenbi thongado hairap illi. Lonsinduna su thamlamdre Sagenbi thongado hangduna kaukawduna changkre. Khoimuna hektamak changkre ne. Sidi sumjingdare ko mase hingchabido mu oiramdana. Aikoina ngasai makai chinga sida lakpa asida lambi chapam khangdraduna kayada wariba. Aduga mana aikhoibu lamjingduna irai laina hektamak chale. Aduga yum amasu leirame. Thambau madi Sagenbi asibu khara pamjaruba kaubanina kangkhatuna hai. Nangshu ayona hektamak khanjile. Mi khudong thiba taduna aikhoida kanbiu haiduna haijarakdaba maktada. Hingchabi oiramgani amu haijalai. Mi ising khawrangi haiduna ising thakpa changkhiba asibu Lana khali hektamak nangshu. Ngambana. Kanano karino su khangdaba. Mira laira haiba su khangdaba nupi asigi damakta nangna mi changchangleduna kari janarige. Makhoi masendo amana ama hai tauri. Khoimuna. Karino. Ising thakani haiduna changkraga haujupauk tholaktribasiba. Khuzainaga amu nallaga leira jalo. Haugatpa ngamdra jalo. Nangamta jingkhatpirugiro itaw thambao. Tanjaduda yum manung aduda nupi ama kana laurai. Nupa marimak mamit mana chap yungi thambawna. Kaidawrjano. Thambau hoi maiga hairamde manungduda hodana chensinki. Marub ahum aduna khambaga amata nang haude. Oi, ngai khomi nangbo. Makhoi ahum su chensinge haiduna tawi. Adubu thong adu lonsinkre. Makhoi ahum changba ngamdri ngambana. Kamdong niside thong sisu lonsinkre. Thambau sisu hektamak chensinki. Thambau kana itaw haiduna laurai nupa ahum adudi ngakpana loire ngambana. Itaw thambau se kinom tawr mali thongsimta namkhaise. Nupa ahum aduna thong adubu namkhainaba kanna thilli. Khongpakna kauduna su yengi adubu thong adu machi phawba lengbide. Makhoina adum thinba aduda yumthak adudagi migi makhot ama tuplauna tarakle. Nupa ahum makhangna chongthorai manina. Itaw chumme mase hingchabi adugi leifam soidana oiramgani. Ngasagi nupido hingchabi aduna mitrang tawduna onba soidana oiramgani. Khoimuna itaw thambaudubu kamdawni. Aikhoi namdana thong ase hangnanaba amta tawse. Makhoi ahumdu manana thong adubu kana hangnanaba honari. Makhoi ahumak chap manana thong adubu amuktangda sapu kana kawi. Thong adu haujikti pakhaire adubu oiramliba phibam adu ubada nupa ahum adu mihun paithokle. Sakpham kairebi hanubi aduna thambau magi makok adu paiduna mangaki saruk aduda chiktuna leiramle. Mani madi kaple. Itaw hingchabi aduna thambaugi makok adubu makhoi tamna laklana langsilakle ngamba madi ningba kaibagi marakta sauningbana mamit adu ngangtana nganglakle. Hingchabi aduna noktuna. Ngasidi na khoi marimak aina loina chathokpa taredana. Mafam masida ai lei haibagi damakta kana amana changnaba ngamdana leiriba ado. Nakhoi ahumna nakhongna thongna aigi chinjak oizaro haiduna laklabanina haujikti. Nathwai adu loina mak mangba taredana. Hingchabiduna noktuna leiringaida ngamba sauna chongsilaktuna hingchabidugi mathabakta sapukana kawi. Hingchabidu noklambaga chap leptuna paithokre. Hanubi hingchabi adu phaklang aduda paisinduna nappaga tai. Ngamba marub aniduda yengduna chakna hai. Masigi hingchabi se halaga nushiraba itaw thambaugi laman singase. Makhoi ahum adu mitta ira chenduna yengnaraga hingchabidugi manakta changsilakle. Hingchabi adu su phuk haugali aduga sauna. Achacha. Ngakha noigumbana aingoda khut tharaba. Chahi kaya ase aibu kiduna lotuna leinaba maktane. Aduga noina aibu asuk usittaba khangani. Nathabak sing ado loina phakaige. Hingchabi adusu araiba amadi nate. Makhoi ahumna changsin duna kawba thinba kaya ama tawi adubu. Makhoina hingchabi aduda khutha ama phawba panba ngamkhidre. Hingchabi aduna haina singna leithokduna nanthokli. Hingchabi adugi sanglaba khujina duna lam duna kholakpada makhoigi masa adu ihingna hingsarakle. Mafam aduda leiriba phaklang amadi pochai sing aduda thengjiluba matamda migi makok saru sarang kaya ama pudrup ningkhaiduna kelakle. China mayamgi marakta mayamdu ubada ahum adudi ngakpana loire. Hingchabi aduna miyoi kaya ama hatkre khanglakpadagi makhoi ahum hena sauba henkalai. Hingchabi asina makhoibu asum
ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯋꯥꯠꯄ ꯃꯤꯁꯛ ꯑꯃꯠꯇ ꯅꯠꯇꯦ. ꯏꯄꯥ ꯏꯄꯨꯒꯤ ꯁꯔꯤꯠ ꯁꯔꯥꯠ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ. ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯈꯨꯠ ꯊꯥꯕꯗꯤ ꯉꯝꯂꯦ, ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯕ ꯉꯝꯗ꯭ꯔꯦ. ꯁꯣꯝꯗꯅ ꯊꯣꯏꯅꯨ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ. "ꯑꯕꯣꯛ, ꯃꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯤ. ꯃꯣꯏ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯝꯃꯅꯤ. ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯁꯦ ꯑꯕꯣꯛ. ꯑꯩ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯗꯕ ꯇꯥꯔꯦ. ꯆꯤꯡꯗ ꯆꯠꯁꯦ ꯑꯕꯣꯛ, ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯁꯦ." ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯄꯤꯁꯛꯅ ꯊꯣꯏꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏ, "ꯇꯣꯛꯑꯣ, ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯑꯕꯣꯛꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯒꯦ. ꯃꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ. ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ. ꯈꯨꯜ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯂꯨꯔꯁꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛ ꯄꯤꯁꯛꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ. ꯊꯣꯏꯅꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯆꯦꯟꯗꯨꯅ ꯈꯣꯝꯂꯨꯔꯦ, ꯑꯗꯨꯒ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯀꯧꯔꯨꯔꯦ. ꯄꯤꯁꯛꯅ, "ꯆꯤꯡꯅꯨꯡꯈꯣꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏ ꯍꯦꯛꯇꯃꯛ ꯍꯥꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ. ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯍꯤꯡꯆꯥꯕꯤ. ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯅꯅꯕ ꯃꯔꯝ ꯑꯗꯣ ꯍꯥꯏꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯁꯛꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯐꯖꯅ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ. ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯊꯥꯖꯅꯔꯤ. ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨꯗ ꯂꯥꯛꯂꯤ. ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯋꯥꯔꯦ, ꯑꯗꯨꯒ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯦ. ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗꯅ ꯂꯩꯔꯤ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯩꯖ ꯁꯤꯡꯖꯕ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯑꯃꯠꯇ ꯁꯣꯟꯕ ꯉꯝꯈꯤꯗ꯭ꯔꯦ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯑꯁꯨꯛ ꯂꯥꯛꯆꯕ ꯑꯩꯕꯨ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯟꯇ꯭ꯔ ꯑꯃ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯕ ꯉꯝꯗꯦ. ꯀꯥꯟꯅꯗꯦ ꯁꯤꯗꯤ. ꯃꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯀꯟꯅ ꯍꯦꯛꯇꯃꯛ ꯆꯦꯜꯂꯒꯦ, ꯑꯗꯨꯒ ꯃꯟꯇ꯭ꯔ ꯑꯁꯤ ꯁꯣꯜꯍꯧꯔꯒꯦ. ꯑꯗꯨꯒ ꯑꯩ ꯍꯋꯥꯏ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯑꯣꯟꯊꯣꯛꯂꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯗꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯂꯩꯕ ꯆꯨꯝꯗꯦ. ꯑꯩ ꯍꯦꯛꯇꯃꯛ ꯆꯦꯜꯂꯒꯦ." ꯈꯣꯡꯐꯝ ꯑꯗꯨ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦ. ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯧ ꯊꯥꯗꯨꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯍꯧ ꯊꯥꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯇꯥꯟꯅꯩ. ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯟꯅꯨꯔꯦ ꯍꯥꯏꯔꯕꯁꯨ ꯐꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯤ. ꯉꯝꯕꯁꯨ ꯀꯟꯅ ꯆꯦꯟꯗꯨꯅ ꯍꯥꯏ, "ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ. ꯁꯥꯗꯣꯡ ꯆꯥꯕ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯒꯗꯕ ꯅꯠꯇꯦ." ꯈꯣꯏꯃꯨꯅ, "ꯍꯟꯅꯨꯕꯤ ꯃꯥꯅ ꯆꯦꯟꯗꯅ ꯀꯗꯥꯏ ꯌꯧꯅ ꯆꯦꯟꯒꯅꯤ?" ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯆꯤꯟꯗ ꯃꯥꯒꯤ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯁꯣꯜꯂꯤ. ꯃꯅꯤꯅ, "ꯏꯇꯥꯎ, ꯃꯁꯤꯒꯤ ꯍꯟꯅꯨꯕꯤꯁꯦ ꯀꯔꯤꯅꯣ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ. ꯃꯥꯅ ꯆꯦꯟꯕꯁꯤꯗ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯈ꯭ꯔꯦ. ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯪꯉꯨ. ꯃꯥꯅ ꯁꯣꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯊꯨꯒꯥꯏꯍꯧꯁꯤ, ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ." ꯉꯝꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯍꯥꯏꯒꯠꯇꯅ ꯂꯥꯛꯇꯅ ꯂꯪꯉꯤ, ꯑꯗꯨꯕꯨ ꯍꯟꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯋꯥꯏ ꯃꯔꯨ ꯃꯪꯒꯜ ꯑꯃꯃꯨꯛ ꯆꯥꯎꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯃꯈꯣꯏꯅ ꯂꯪꯕ ꯆꯩ ꯑꯗꯨꯅ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯦ. ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯉꯛ ꯉꯛꯅ ꯆꯞ ꯂꯦꯞꯄꯤ. ꯉꯝꯕꯅ, "ꯑꯦ, ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯀꯥꯏ ꯃꯥꯡꯈ꯭ꯔꯦ? ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯝꯕ ꯍꯤꯡꯆꯥꯕꯤꯗꯣ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ?" ꯃꯐꯝ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯡꯂꯝꯈ꯭ꯔꯦ. ꯃꯐꯝ ꯑꯗꯨ ꯆꯪꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ. ꯃꯄꯥꯟꯗ ꯌꯦꯡꯕꯗꯒꯤꯗꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯌꯨꯝ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯎꯔꯦ, ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯦꯞꯇꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ ꯊꯥꯡꯇꯣꯔꯛꯂꯦ. ꯃꯈꯣꯏꯅ ꯆꯪꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯩꯅ ꯊꯣꯝꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ. ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯎꯕ ꯉꯝꯗꯦ. ꯍꯟꯅꯨꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ. "ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ. ꯀꯩꯁꯨ ꯂꯩꯇꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯗꯅ. ꯃꯩꯖꯥꯎ ꯍꯧꯗꯨꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯔꯣꯡ ꯁꯧꯕ ꯑꯁꯤꯗ ꯅꯈꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯆꯨꯞ ꯂꯨꯞꯀꯗꯧꯔꯤꯕꯅꯤ." ꯉꯝꯕ ꯁꯥꯎꯅ ꯂꯥꯎꯏ. "ꯍꯤꯡꯆꯥꯕꯤ, ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯔꯛꯎ. ꯂꯨꯝꯐꯨ ꯇꯧꯔꯒ ꯅꯪꯅ ꯑꯀꯟꯕ ꯁꯛꯄꯗꯤ ꯌꯥꯔꯣꯏ. ꯅꯪꯅ ꯉꯝꯂꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯨ, ꯑꯩꯈꯣꯏꯅ ꯉꯝꯂꯦ ꯅꯪꯕꯨ ꯍꯥꯠꯀꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨꯗ ꯃꯤꯒꯤ ꯃꯤꯅꯤꯟꯅ ꯅꯤꯟꯕ ꯍꯧꯔꯛꯂꯦ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯩ. ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯥꯗꯤ ꯃꯁꯥꯗꯣ ꯃꯅꯥꯇꯣꯟ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ. "ꯀꯔꯤꯅꯣ ꯃꯁꯤꯗꯤ? ꯌꯥꯝꯂꯕ ꯃꯤ ꯀꯌꯥꯒꯤ ꯃꯅꯝ ꯅꯝꯃꯤꯅ?
ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯂꯝꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯄꯥꯟꯅꯕꯗꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯂꯣꯠꯐꯝ ꯀꯣꯝ ꯑꯗꯨꯗ ꯂꯣꯠꯈ꯭ꯔꯒꯦ꯫ ꯑꯩꯗꯤ ꯍꯋꯥꯏ ꯃꯔꯨꯃꯨꯛꯇ ꯆꯥꯎꯕꯅꯤꯅ ꯀꯅꯥ ꯑꯃꯅ ꯑꯩꯕꯨ ꯎꯕ ꯐꯪꯂꯣꯏ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥꯒꯤ ꯂꯣꯠꯐꯝ ꯑꯣꯏꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯆꯦꯟꯊꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯝꯕꯗ ꯆꯦꯛꯃꯣꯛ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯉꯝꯕꯅ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦ? ꯃꯥꯕꯨ ꯎꯕ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ꯫ ꯇꯥꯔꯤꯕ ꯃꯤꯅꯤꯜ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯃꯛ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯈꯣꯏꯃꯨꯅ "ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯁꯤ." ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯥꯛꯁꯤꯟꯅꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯊꯝꯕꯧꯒꯤ ꯃꯃꯥꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯊꯋꯥꯏ ꯋꯥꯖꯅ꯫ "ꯃꯅꯤ, ꯉꯝꯕ, ꯈꯣꯏꯃꯨ, ꯑꯩꯈꯣꯏ ꯊꯝꯕꯧꯗꯤ ꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯊꯝꯕꯧꯗꯤ?" ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯂꯥꯡꯇꯛꯅꯕ ꯃꯤꯄꯥꯏꯕ ꯍꯦꯜꯂꯛꯂꯦ꯫ ꯀꯞꯅꯤꯡꯕꯒꯤ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯨꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯍꯥ? ꯑꯩꯈꯣꯏꯒꯤ ꯊꯝꯕꯧ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯃꯥꯁꯨ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥ ꯊꯝꯕꯧꯗꯤ?" ꯉꯝꯕ ꯃꯥꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯣꯏꯃꯨꯅ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯊꯝꯕꯧꯒꯤ ꯃꯃꯥ ꯃꯨꯛꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, "ꯏꯟꯗꯣꯝꯆꯥ, ꯏꯇꯥꯎꯗꯣ, ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯝꯕꯧꯗꯣ ꯆꯤꯡꯅꯨꯡꯈꯣꯛ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ." ꯃꯨꯛꯇꯥ ꯍꯣꯜꯂꯝꯕ ꯁꯣꯔꯗꯨ ꯈꯪꯊꯤꯡ ꯊꯤꯡꯉꯤ꯫ ꯈꯣꯡꯀꯥꯞ ꯑꯃ ꯇꯨꯡ ꯍꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯈꯥꯝꯃꯤ꯫ ꯃꯨꯛꯇꯥ ꯀꯞꯇꯨꯅ, "ꯑꯩꯕꯨ ꯐꯥꯒꯗꯣ, ꯑꯩ ꯏꯆꯥꯕꯨ ꯊꯤꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯊꯝꯕꯧ, ꯏꯃꯥꯗꯤ ꯏꯆꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯏꯃꯥꯕꯨ ꯏꯇꯣꯝꯇ ꯊꯅꯝꯂꯤꯕꯅꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯄꯤꯁꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯄꯤꯁꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯨꯛꯇꯥ, ꯑꯩꯈꯣꯏꯁꯨꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯪ ꯐꯥꯊꯧ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯤꯁꯤ꯫ ꯉꯁꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯍꯜꯂꯒꯗꯕꯅꯤ." ꯊꯣꯏꯅꯨ ꯉꯝꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯅ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯏꯇꯩ ꯇꯩꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯏꯁꯦ ꯁꯦꯒꯥꯏ꯫ ꯉꯝꯕ ꯃꯥꯁꯨ ꯊꯣꯏꯅꯨ ꯃꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯊꯦꯝꯂꯨꯕꯒꯤ ꯃꯇꯝ ꯑꯣꯏꯗꯕꯅ ꯃꯃꯤꯠ ꯑꯃꯨꯛꯇꯪ ꯀꯨꯞꯇꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯉꯝꯕꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, "ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯇꯃꯛ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯤ꯫ ꯃꯁꯛ ꯎꯍꯟꯗꯦ ꯑꯩꯈꯣꯏꯗꯁꯨ꯫ ꯈꯨꯠ ꯊꯥꯔꯛꯏ, ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ꯫ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ, ꯃꯥꯡꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ." ꯄꯤꯁꯛꯅ, "ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯦꯛꯇꯃꯛ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯣꯟꯅꯤꯡꯕ ꯑꯣꯟꯕ ꯍꯦꯛꯇꯃꯛ ꯑꯣꯏꯕ ꯉꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯂꯣꯏꯗꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." ꯄꯤꯁꯛ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯣ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯨ꯫ ꯊꯤꯟꯊꯕ ꯇꯧꯔꯒꯅꯨ, ꯃꯔꯝꯗꯤ ꯃꯥꯅ ꯑꯍꯦꯟꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ." ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯅꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌా ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌా ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯊꯣꯔꯛꯂꯦ꯫ ꯃꯩ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨꯃꯨꯛ ꯆꯥꯎꯅ ꯄꯨꯞ ꯂꯥꯎꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯍꯦꯟꯅ ꯉꯛꯅꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯪꯒꯜ ꯃꯔꯨꯃꯨꯛꯇꯪ ꯆꯥꯎꯔꯝꯕꯗꯒꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ, "ꯅꯈꯣꯏꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯏꯅ ꯑꯩꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯃꯥꯡꯍꯟꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯅꯊ꯭ꯋꯥꯏꯁꯤꯡ ꯑꯗꯣ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯑꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯉꯝꯕ ꯅꯠꯇꯦꯛꯂꯥ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯕꯨ ꯉꯁꯤꯗꯤ ꯎꯠ ꯑꯣꯏꯅ ꯃꯥꯡꯍꯜꯂꯒꯗꯕꯅꯤ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯉꯝꯕ ꯃꯥꯗꯤ ꯃꯈꯨꯠ ꯃꯁꯥ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫
ꯆꯣꯡꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯨꯅ ꯍꯥꯠꯅꯤꯡꯂꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯣꯛꯇꯨꯅ "ꯅꯈꯣꯏꯅ ꯑꯩꯕꯨ ꯎꯠ ꯑꯣꯏꯅ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯕ? ꯅꯄꯨꯟꯁꯤ ꯑꯗꯨꯗ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ." ꯄꯤꯁꯛꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯅꯊꯧ ꯄꯥꯡꯊꯣꯛꯅꯔꯣ, ꯊꯤꯟꯊꯕ ꯇꯧꯔꯅꯨ꯫ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯣ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯃꯥꯕꯨ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯈꯥꯛꯅ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯅꯣꯛꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯦ꯫ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯂꯥꯏꯁꯣꯟ ꯑꯗꯨ ꯈꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯄ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯂꯛꯄꯒꯨꯝ ꯂꯥꯎꯔꯛꯏ, ꯀꯟꯅ ꯂꯥꯎꯔꯛꯏ꯫ "ꯂꯦꯞꯄꯣ! ꯂꯦꯞꯄꯣ! ꯅꯈꯣꯏꯅ ꯁꯣꯜꯂꯤꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯂꯦꯞꯄꯣ!" ꯄꯤꯁꯛꯅ "ꯍꯦ, ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ! ꯅꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯔꯛꯇ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯊꯋꯥꯏ ꯀꯌꯥꯕꯨ ꯁꯔꯥꯛ ꯇꯝꯗꯨꯅ ꯁꯥꯗꯣꯡ ꯆꯥꯔꯤ? ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯆꯤꯟ ꯀꯥꯡꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯅꯪꯕꯨ ꯃꯥꯡꯍꯟꯅꯕꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯩꯅ ꯈꯪꯏ꯫ ꯃꯁꯦ ꯅꯍꯥꯛꯅ ꯈꯪꯗꯕꯅꯤꯅ ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯤꯕꯅꯤ." ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯍꯥꯏ, "ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯅꯍꯥꯛꯅ ꯈꯪꯂꯝꯂꯤꯕꯅꯣ? ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯃꯈꯧ ꯑꯗꯨ ꯄꯣꯡꯅ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯁꯛꯅ "ꯁꯤꯒꯗꯕ ꯂꯩꯔꯕ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯒꯗꯕ ꯅꯠꯇꯦ." ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯁꯣꯜꯂꯛꯄꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯂꯦ꯫ ꯀꯥꯂꯤꯒꯨꯝꯅ ꯃꯩꯈꯨ ꯑꯗꯨ ꯃꯨꯟꯅ ꯀꯥꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯐꯥꯗ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯍꯔꯥꯎꯕꯅ ꯄꯟꯗꯣꯜ ꯂꯣꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯐꯝ ꯑꯃꯨꯛ ꯈꯪꯍꯟꯗꯦ꯫ ꯃꯌꯥꯝ ꯑꯗꯨ ꯊꯝꯕꯧꯃꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯄꯣꯛꯅꯔꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯝꯕꯧꯃꯥꯒꯤ ꯃꯁꯥꯕꯨ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯧꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯀꯣꯛ ꯁꯔꯨ ꯁꯔꯥꯡ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯅꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯀꯣꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯈꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯧꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯉꯝꯕꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯨꯟꯖꯥꯁꯤꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯤꯡꯅꯨꯡꯈꯣꯛ ꯑꯁꯤꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕꯤ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯎꯒꯦ ꯐꯪꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯏꯇꯥꯎ ꯊꯝꯕꯧꯗꯤ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯁꯤꯗ ꯃꯄꯣꯛ ꯑꯁꯤꯃ ꯑꯩ ꯅꯤꯡꯉꯝꯗꯅ ꯂꯩꯈ꯭ꯔꯅꯤ." ꯉꯝꯕ ꯃꯥꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ "ꯇꯥ ꯊꯝꯕꯧꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯒꯤꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯁꯅꯨ." ꯊꯣꯏꯅꯨ ꯈꯣꯟꯖꯦꯜ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪꯕꯨ ꯎꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯈꯤꯕ, ꯄꯥꯈꯠꯆꯈꯤꯕ꯫ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯖꯈꯤꯕ ꯑꯗꯣ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯦ." ꯉꯝꯕ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ "ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯈꯟꯊꯗꯅ ꯆꯠꯂꯨꯕꯒꯤꯅꯤ ꯉꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯄꯨꯡꯃꯨꯛ ꯃꯨꯊꯠꯄ ꯉꯝꯂꯤꯕꯁꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯌꯥꯏꯐꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯃꯛ ꯉꯁꯤꯗꯤ ꯀꯟꯕ ꯉꯝꯍꯧꯔꯦꯗꯅ ꯑꯩꯈꯣꯏꯅ꯫ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯖꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯅꯨꯀꯣ꯫ ꯑꯍꯜ ꯑꯃꯅ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯄꯤꯒꯅꯨ꯫ ꯑꯍꯜ ꯑꯃꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯕ ꯂꯧꯗꯕꯁꯦ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯗꯦ ꯍꯥꯏꯅꯕꯅꯤ." ꯉꯝꯕ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯅꯥꯊꯩꯔꯝꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯣꯛꯂꯅꯤ꯫ ꯑꯩꯕꯨ ꯁꯦꯟꯅꯕꯤꯅꯅꯕ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯅꯪ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯗ ꯂꯝꯍꯦꯟꯕ ꯉꯝꯗꯣꯏꯅꯣ? ꯉꯝꯕ ꯑꯩꯕꯨꯗꯤ ꯄꯦꯠ ꯂꯥꯎꯕꯤ ꯊꯣꯏꯅꯨ ꯅꯪꯅ ꯉꯝꯃꯤꯁꯤꯗꯤ." ꯊꯣꯏꯅꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯂꯥꯏ ꯃꯇꯟꯖꯩ ꯃꯁꯛꯁꯤꯒ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯨꯡꯈꯣꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯀꯌꯥꯅ ꯆꯪꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯐꯝ ꯃꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯆꯤꯡ ꯑꯗꯨꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯀꯌꯥ ꯁꯤꯡꯖꯥ ꯊꯤꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯒꯤ ꯁꯤꯂꯥꯡꯐꯝ ꯃꯐꯝ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯆꯤꯡ ꯑꯗꯨꯗ ꯆꯪꯕꯗ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫
ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯉꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯁꯨ ꯌꯥꯅꯗꯨꯅ ꯉꯝꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈ꯭ꯔꯦ꯫ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯉꯝꯕ ꯃꯥꯁꯨ ꯊꯣꯏꯅꯨꯅ ꯍꯥꯏꯕꯗ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫